Akhak arao yaona chukhiba nong na Maram Oiraga pambi ama tektharaklaga yumda nanshillakpadagi masagi chahi surabi Nupi amaga Mahak chahi nouriba Macha ahumga Leikhidre mapuroiba ashok apan nangkhre. Hindustan Times ki report amana hai thodok asi ngasi ayub Delhi gi Zafarpur Kalangi Karkhari Nagarda Thokhibani Hiram asigi matangda police officer amana phongdorakpagi matung inna control room na ngasi ayupung manga ka minute kun taruk rom tabada thodok asigi matangda pau phangki thodok thokpam aduda Delhi Fire Service na khonglei thuna changsinduna yenglubada yum adugi manak nakna hauba pambi amana yum aduda nansillaga yum adu tekthaduna leiramba thengnaki Nupi aduga Mahak chahi nouriba Macha ahum adugana yum adugi atek akai sing aduna nansinduna mafam adumaktada siramki aduga Nupi adugi mapuroiba tamthina soklaga leiramki soklaba nupa adu hospital da pukhatuna nangkhre aduga Leikhidre marigi hakchang aduna postmortem gi damak mirel sangda thamkhre hairi Panba yabadi ngasi ayuk anganbada Delhida Akhak arao yaona chukhiba akanba Nonglei Nungsit aduna city adugi mafam kayada ising thunjin khiduna leikhibani amadi traffic ta chauna akaiba pikhibani Nonglei Nungsit aduna Maram Oiraga flight operation dasu chauna akaiba pikhi Delhi gi Indira Gandhi International Airport ta ngasi ayuk flight chamagi mathakta delay tawkhibaga loinana flight ahum su landing tawba yadabadagi divert tawkhibani